Rabies laina Naba Hui Thengnaraba Nattraga masiga leinaba emergency case shing Leirabadi Veterinary Department ki Helpline number 1962 da Pao Pibiyu haina MVU4 gi Veterinary Officer Dr. Prince Ngathem na phongdorakli Wangkai Kaithel Asangbi da leiba Naharo Sintha Kanglupna Sinduna ngasi Wangkai Kaithel Asangbi Multipurpose Hall da pangthokpa nomagi oiba anti-rabies vaccination camp da wafam asi phongdokladuna mahakna makhata na hai rabies hairiba laina asi viral disease oibana vaccination matam chana tahobagi tangai phadaba lei laina asi rabies Naba Hui Nattraga hongdongna chikpa Nattraga khotpadagi miyoibada sandorakpani laina asi sandoraktanaba khwaidagi ahanba amasung maru oiba khongthangdi yumda leinariba hui hongdong sing matam chana vaccine kapthokpani karigumba rabies naramba yai haina jingnaba hui hongdong singna chikhiba Nattraga khotkiba yaurabadi mafam adu ising amasung saponna ningthina chamthoklaba matungda manak nakpa ana layeng sangda chatuna hidak kapthokpigadabani Naharo Sintha Kanglupna Sinduna ngasi pangthokliba asigumba anti-rabies vaccination camp singda miyamna saruk yabaga loinana yumda loiba hui amadi hongdong sing matam chana hidak kapthokpiyu laina asigi matangda khangdriba singdasu miyamna awareness pibada mateng pangbiyu haina mahakna makhatana phongdokhe pet animal singse sije akhoi ki hui amadi hongdong akhoi ga adum loinaraga leiba chamin thangminaba bok yawba mayamse sandokpadagi thingnanaba ahamada hidak kapthokpiba aduga karigumba hidak kapthoktingaida sandoktanaba kari upai tawba yai haibadudi magi kaino tawrpa matamsida laina se kainodagi atopa hui ga chiknaba natraga hongdong masen chiknaba adagi adudagi launaraga natraga migi asokpada lekpa adagi khotpa ayambana chikpa khotpa hongdong dei di khotpa jisu dum launayebako aduna ahamba maktada akoina isana yumda leila tawba yabase khut cha hamdokpa chiba jaga do ising tap water na ising tharaga sapon tawraga phajan samthokpiba adai samthokpa loraba matung sida akoigi wakhanda chingnaba ma huije hidak kapthoe hairagasu wakhanda chingnaba nungnangba adai hidak leitaba leina oibanina yam sathiba leira oibanina prevention oina adum anakpa kainoda dispensary natraga hospital da chalaga kari akoigi vaccinate tawthokpa isagi oina hui amadi hongdong chani rom hidak kapthokkiba kem aduga mari lainana Naharo Sintha Kanglupki secretary M Sherjit na hai mafam kharada rabies laina paktaknana sandorakpadagi mi siba fawba yawrakle laina asi makhatana sandoraktanaba cheksin thawrang lokhatpa oina club asigi akoibada leiriba hui amasung hongdong sing asi vaccinate tawnabagi damak vaccination camp asi pangthokpani ngasigi camp asida hidak kapthokhraba hui amasung hongdong sing asi May 9 da booster dose kapagi camp ama club asina sinduna amuk pangthokhigani haina mahakna makhatana phongdokhe ngasi aikoina kano nomugi oiba free and anti rabies vaccination program je pangthokpai maramdi handak ikang khangongdana Manipuri mafam ayambada mi sanipan hena rabies ki laina sandrokpa amadi mi ahum sikhiba asigi mangjongna akoina khudongthiba kya asidagi ngakthoknabagi damakta Naharo Sintha Kangluk Wangkai Kaithel Asangbi amadi district veterinary office Imphal East ani khusamnaraga hairiba akoi lekai asida leiriba hui amadi hongdong sing tika thadokpagi program se pangthokchabani amadi hojik fawda akoi mi chamai mayada yam ngasai pung 3 makhai de hobani hojik fawde hui chama dagi hena maina kapthokchare amadi matung tabada asigumba laibaki amadi issue kya da akoina clubsina angam mateng pangani loina mathangi olakpa tang 9 da hariba vaccine asigi makha taba vaccine amsu kapsagani haina thamjani